ꯍꯩꯗꯕꯗꯤ ꯑꯁꯤ ꯆꯥꯡꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤ ꯃꯥ ꯍꯥꯃꯩꯁꯦ ꯑꯗꯨꯝ ꯊꯣꯡꯉꯤ ꯈꯪꯉꯤ ꯑꯩꯈꯣꯏꯗꯤ ꯇꯧꯕꯅ ꯈꯨꯠꯇ ꯄꯥꯏꯕꯁꯦ ꯄꯨꯝꯃꯟꯕꯩ ꯋꯥꯅꯤꯗ ꯍꯥꯃꯩ ꯍꯥꯞꯄꯒ ꯑꯩꯈꯣꯏ ꯁꯣꯏꯖꯤꯟ ꯅꯝꯕꯗꯧꯅ ꯑꯣꯟꯊꯣꯛ ꯊꯤꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯆꯥꯔꯤꯕꯁꯦ ꯌꯦꯡꯉꯣ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗ ꯁꯨꯒꯠꯂꯛꯀꯅꯨꯃꯦ ꯇꯜꯂꯦꯃꯦ ꯅꯁꯛꯁꯤꯡꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯌꯨ ꯀꯃꯥꯏꯅ ꯊꯣꯡꯉꯤ ꯁꯦꯛꯃꯥꯏ ꯌꯨ ꯀꯃꯥꯏꯅ ꯊꯣꯡꯉꯤꯗꯣ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦ ꯁꯤꯅꯤ ꯍꯥꯃꯩꯅꯤꯀꯣ ꯁꯦ ꯁꯤꯅꯅꯦ ꯉꯥꯎꯍꯜꯂꯤꯁꯦ ꯃꯌꯥꯝꯗꯣ ꯁꯤ ꯌꯥꯎꯗꯗꯤ ꯌꯥꯗꯦ ꯍꯣꯔꯦꯟ ꯆꯉꯥꯟꯗ ꯇꯣꯂꯛꯀꯗꯣꯏꯅꯦ ꯌꯦꯡꯉꯣ ꯆꯐꯨꯒ ꯆꯥꯎꯁꯦ ꯁꯤꯅ ꯏꯁꯤꯡꯁꯦ ꯑꯌꯤꯡꯕꯅꯦ ꯁꯤ ꯄꯥꯏꯞ ꯇꯧꯔ ꯊꯥꯗꯔꯛꯏꯁꯦ ꯑꯗꯨꯒ ꯑꯁꯥꯕꯁꯤꯅ ꯁꯣꯝꯗ ꯑꯃꯨꯛ ꯁꯤ ꯄꯥꯏꯞ ꯑꯃ ꯂꯩꯁꯦ ꯁꯤ ꯇꯧꯔꯒ ꯁꯣꯝꯗ ꯀꯣꯜꯂꯤꯛ ꯐꯦꯡꯐꯝꯗ ꯊꯥꯗꯗꯣꯏꯅꯦꯕ ꯑꯁ ꯃꯩꯈꯨꯁꯦ ꯃꯤꯊꯨꯞꯄꯦ ꯁꯨꯃꯥꯏꯅꯅꯦ ꯁꯤꯅ ꯍꯤꯗꯥꯛꯅꯦ ꯇꯥꯔꯤꯁꯦ ꯍꯤꯗꯥꯛꯀꯁꯦ ꯈꯨꯝꯃꯤꯁꯦ ꯑꯐꯠꯇꯕ ꯇꯥꯗꯅꯕ ꯌꯥꯝ ꯅꯥꯟꯅꯅꯤꯀꯣ ꯊꯣꯡꯉꯤꯁꯦ ꯁꯤꯅ ꯆꯉꯥꯟ ꯉꯔꯥꯡꯒꯤ ꯅꯩꯈꯤꯕꯗꯣ ꯑꯗꯨ ꯀꯨꯞꯄ ꯊꯝꯕ ꯁꯤꯅ ꯍꯌꯦꯡ ꯊꯣꯡꯕꯒꯤ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯍꯥꯜꯂ ꯊꯝꯗꯣꯏꯅꯤ ꯁꯤ ꯕꯣꯔꯥꯁꯤꯡꯁꯦ ꯑꯁꯨꯕꯅꯤꯀꯣ ꯁꯨꯔꯒ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯑꯣꯏꯕ ꯌꯨꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯐꯅꯦꯛꯅ ꯀꯨꯞꯄꯦ ꯑꯗꯨ ꯀꯨꯞꯇꯦꯀꯣ ꯃꯆꯤꯟ ꯊꯤꯕꯅꯦ ꯍꯥꯟꯅꯗꯤ ꯀꯨꯞꯄꯝꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯀꯨꯞꯇꯦ ꯃꯩ ꯁꯨꯃꯥꯏꯅ ꯌꯥꯡꯉꯅꯤ ꯑꯩꯗꯤ ꯍꯩꯇꯦꯀꯣ ꯏꯃꯥꯅ ꯊꯣꯡꯕꯗꯣ ꯑꯗꯨꯝ ꯎꯕꯩ ꯋꯥꯅꯤ ꯈꯔ ꯂꯩꯗꯤ ꯍꯩꯔꯛꯑꯅꯤ ꯑꯩꯁꯨ ꯁꯤ ꯃꯩꯇꯥꯟꯁꯦ ꯀꯣꯠꯁꯤꯜꯂꯒ ꯁꯤꯗ ꯊꯝꯗꯣꯏꯅꯦ ꯃꯩꯇꯥꯟ ꯑꯃꯨꯛ ꯂꯣꯛꯇꯣꯏꯅꯦ ꯄ꯭ꯔꯣꯁꯦꯁꯁꯦ ꯁꯤꯗ ꯃꯩꯇꯥꯟ ꯂꯣꯛꯑꯅꯤ ꯌꯥꯝ ꯀꯥꯟꯅꯩ ꯌꯨ ꯊꯣꯡꯕꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯑꯣꯛꯆꯥꯛ ꯃꯊꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯌꯨ ꯊꯣꯡꯈꯤꯕꯩ ꯃꯊꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯛꯆꯥꯛꯁꯦ ꯁꯤꯅ ꯑꯃꯨꯛ ꯑꯣꯛꯇ ꯊꯥꯛꯇꯣꯏꯅꯦ ꯄ꯭ꯔꯣꯁꯦꯁꯇꯣ ꯃꯊꯪ ꯆꯉꯥꯟ ꯀꯣꯠꯊꯣꯛꯏ ꯁꯨꯃꯥꯏꯅ ꯀꯣꯠꯊꯣꯛꯑꯒ ꯆꯥꯝꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯃ ꯆꯥꯝꯃꯒꯦꯀꯣ ꯑꯗꯩ ꯈꯌꯥꯅ ꯁꯤ ꯆꯥꯝꯃꯅꯤ ꯆꯥꯝꯃꯒ ꯃꯆꯨꯝ ꯇꯥꯍꯜꯂꯒ ꯊꯝꯃꯒ ꯍꯣꯔꯦꯟ ꯍꯥꯃꯩ ꯇꯣꯠꯇꯧꯕ ꯁꯨꯃꯥꯏꯅ ꯆꯥꯝꯃꯅꯤ ꯁꯤꯗꯩꯗꯤ ꯅꯣꯡꯁꯦ ꯊꯥꯒꯠꯈꯤꯕꯅꯦꯅ ꯌꯦꯡꯁꯤꯟꯕ ꯂꯥꯛꯏꯕ ꯁꯨꯝꯕꯁꯦ ꯁꯨꯃꯥꯏꯅ ꯃꯆꯨꯝ ꯇꯥꯍꯜꯂꯅꯤ ꯇꯥꯍꯜꯂꯅꯤ ꯂꯣꯏꯔꯦꯅꯦꯀꯣ ꯌꯥꯔꯦ ꯃꯆꯨꯝ ꯇꯥꯍꯜꯂꯅꯤ ꯁꯤꯗ ꯂꯩꯁꯤꯅ ꯍꯌꯦꯡ ꯊꯣꯡꯗꯣꯏ ꯅꯠꯇ꯭ꯔꯃ ꯑꯁꯤ ꯆꯐꯨ ꯂꯩꯔꯤꯁꯦ ꯁꯤꯅ ꯍꯌꯦꯡꯒꯤ ꯑꯗꯩ ꯁꯤꯅ ꯉꯔꯥꯡꯒꯤ ꯁꯤ ꯏꯁꯤꯡ ꯑꯃꯨꯛ ꯍꯩꯗꯣꯏꯔꯃ ꯍꯌꯦꯡ ꯁꯤꯁꯦ ꯑꯣ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯍꯩꯔꯒ ꯀꯪꯈꯠꯍꯟꯗꯣꯏꯕ ꯄꯨꯝꯃꯟꯕꯩ ꯋꯥꯅꯤꯗ ꯍꯥꯃꯩ ꯍꯥꯞꯄꯒ ꯑꯩꯈꯣꯏ ꯁꯣꯏꯖꯤꯟ ꯅꯝꯕꯗꯧꯅ ꯁꯤꯅ ꯏꯁꯤꯡ ꯑꯁꯥꯕꯗꯨꯅꯤꯀꯣ ꯉꯁꯥꯏ ꯇꯥꯕꯗꯣ ꯄꯥꯏꯞ ꯇꯧꯔ ꯆꯤꯡꯕꯁꯦ ꯁꯣꯝꯗꯩ ꯄꯥꯏꯞ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯏꯁꯤꯡꯁꯤꯁꯨ ꯑꯃꯨꯛ ꯃꯥꯡꯍꯟꯗꯕꯤꯗꯣ ꯁꯤꯅ ꯑꯃꯨꯛ ꯀꯨꯂꯤ ꯀꯔꯤ ꯐꯦꯡꯕ ꯐꯤꯒꯨꯝꯕ ꯁꯨꯕ ꯈꯣꯠꯄ ꯁꯤꯖꯤꯟꯅꯗꯣꯏꯅꯦꯕ ꯑꯗꯒꯤ ꯁꯤꯅ ꯉꯁꯤꯗꯤ ꯁꯤꯅ ꯌꯨꯒ ꯀꯩ ꯍꯥꯞꯄꯝ ꯁꯤꯅꯅꯤꯀꯣ ꯆꯉꯥꯟ ꯊꯣꯡꯉꯤꯁꯦ ꯁꯤ ꯆꯦꯡ ꯆꯃꯥꯡꯒ ꯍꯥꯏꯅꯕꯗꯣ ꯁꯤꯅꯅꯤ ꯊꯣꯡꯉꯤꯁꯦ ꯁꯨꯃꯥꯏꯅ ꯀꯨꯞꯇ꯭ꯔꯗꯤ ꯍꯧꯗꯦꯌꯦ ꯁꯤ ꯆꯦꯔꯪꯅ ꯑꯃꯨꯛ ꯃꯊꯛꯇ ꯄꯨꯝꯊꯍꯟꯕꯩ ꯋꯥꯅꯤꯅꯦꯀꯣ ꯃꯥ ꯄꯨꯝꯊꯍꯜꯂꯒ ꯃꯆꯨꯝ ꯊꯣꯛꯏ ꯌꯥꯔꯦꯅ ꯇꯣꯠ ꯇꯧꯔꯦ ꯍꯥꯃꯩ ꯇꯧꯔꯒ ꯑꯩ ꯇꯝꯁꯤꯜꯂꯤꯅꯦ ꯌꯦꯡꯉꯒ ꯍꯩꯇꯦ ꯑꯩ ꯈꯔ ꯆꯥꯏꯔꯒ ꯑꯗꯨꯝ ꯇꯣꯠꯈꯤꯕꯩ ꯋꯥꯅꯤꯗ ꯃꯈꯥ ꯌꯧꯗꯕꯗꯤ ꯑꯁꯤ ꯆꯥꯡꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤ ꯃꯥ ꯍꯥꯃꯩꯁꯦ ꯑꯗꯨꯝ ꯊꯣꯡꯉꯤ ꯈꯪꯉꯤ ꯑꯩꯈꯣꯏꯗꯤ ꯇꯧꯕꯅ ꯈꯨꯠꯇ ꯄꯥꯏꯕꯁꯦ ꯑꯣ ꯁꯤꯒꯤꯅ ꯁꯤ ꯆꯥꯡꯁꯦ ꯈꯪꯉꯦꯕ ꯌꯥꯔꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯍꯩꯖꯤꯜꯂꯒ ꯑꯁꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯩ ꯁꯤ ꯆꯥꯝꯕꯩ ꯇꯞꯁꯦ ꯃꯅꯤꯡ ꯍꯣꯕꯅꯦ ꯏꯁꯤꯡ ꯇꯥꯅꯕ ꯍꯥꯏꯅ ꯍꯣꯠꯇꯦ ꯍꯣꯗꯤꯌꯥ ꯑꯩꯈꯣꯏ ꯍꯨꯠꯂꯤꯔꯣ ꯁꯤ ꯃꯈꯥ ꯑꯗꯨꯝ ꯇꯨꯡꯖꯔꯅꯤ ꯅꯠꯇꯦ ꯑꯥꯗꯒꯤꯗꯣ
Chạm siêu hụt lên. mà sai rồi đó. Mà sai vậy yuan rồi. Lên hụt lên. Hụt lên đó. Ồ. Xin lỗi đi. Lôi đi hụt. Chị cúp bật thầm như vậy. Chị cúp lên đi. Bỏ ra cúp lên như vậy. Rồi đấy. À. Go há lại coi đi. Si nè bu yu thong à mình ising gì lên ta đi lấy na đi. Am tong à rồi đó. Coi hình còn mặt tệ. Lucas đi mà pupuga hangam hek lấy đi. Hangam hek lấy đi. Na hangam hek hay bro. As na mai tu dia kumoto. Am tieng ge. Tiengo mama tiengo. Sắc từng. Baby ka chaka ba? Hangam. Yung chak pan bi sung pan da ba yung chak pan bi. Khoi ok wala ke ok. Nasai yu thong bagi ma thi doi na haibado sina ok chak pan pizza de ok. Hi ma. Pa ani sula ma o som lai re. Ai di ama lai ram du da nan thukra boining re. Si lai re. Macha ga mapi ga. Mapi mama na te se macha ri khoin lai ja ban. Ok si hojik ti tang e ok macha am da 1,300 yaw gari. Han di 3,000 daga piram. Ai di ok chak purak te. Tharak na sak te thi. Khoi na chana ri je. Ma Sina haijin na ba ne. Okcha haijin na ba. Ha ni wa wan tharam ni hojik ti loi chen ya re. Loi na. Oi. Sina ai gi ni. Ai gi o. Papa na machin jak thakpi ba. Khoi lai tam ni na. Kedai, na sak tom ti ge. Na sak tom ti ge. Oi. Sak to. Ô cầm anh đây nó khô nghe nó, nè, ô chỉ cầm anh khô nghe tăng luôn mama đã, nghe không? Ô cầm anh khô bả, ô hay bả, ô khô với mà tao sắc to, ô chỉ tụi anh khô bả, hay bả, tụi mà chín tụi thôi tụi mà chín giặc thang lôi, à, chơi đi cha bây giờ rồi, chơi đi cha giờ rồi, ô chỉ cầm anh khô nghe nó mà chết thôi bả, ha. Thính chay cho thính đi. Ô cầm anh không bà. Ô cầm anh không bà. Ô ai đâu bra. Ha. Am tay rồi. Ô đâu bra. Ya chết. Dia. Ay ya. Is acting gì? Lấy sabi acting ni ina. Mama ai buk ta adri tai. Iru zabi ra ke tau. Mama ai buk ta adri. Mama ibu tadi, sinari di pacar apa nih? Manam di hai kana deh. Oh manam sidi, sinar koi kam chao lagi. Mai nih, ada loi nari singji, lambi cangak pa loi nam ni cangak pamilya di pacar ini. Mesin mau sidi. Saksinji, si cari nih kok, kalau ada itu kesuatu, hao cari je, ma, kau nak hao cari bas saksem tiengo, ma, cari baik kita, na tuh nasi, mina mani hai nai je TV oi besar ni. Sige sakjem tiengo, sige ki sakse sire, ki sakse. Oi, kayu na sujilla ka lay do na, sujilla lay do kayo na sakto. Sujilla lay do kayo ima sakjem tiengo. Laite ay machinja por panate khong je, chakla mama le. As. Sugar ka nume, on thong nu tigre da, on thong tin sugar kre da. Hai. Oh, khong je go. On thong tigre da, khoin chari ba singo.
onthong na su thi ga re da sugala kanu me talle me na saksing do koi hau jai noi thi ni sak tu yengo saksem ta ma hai nana kai dai no nang kai dai no da tom ba chau bi amai manga lai ga re kadai yengo sida yengaktre sa lai ga re sa lai ga re ô kamai khong mà cha thôi bà kamai khong kìa ốc tàu bà kamai khong gì bà tụi mai khong gì bà